Mathai thaina mamangaida Brahmin Mari khak marup sanarami. Makhoigi mamingdi Som, Bes, Jiban amasung Buddha kaurami. Makhoi marimak punna apikpa khungang amada lairami. Aduga makhoi mari asi umangda lainingduna leiba Muni Rishi amagi satrasu oirami. Muni Rishi adudi yamna chamjaba ing tappa yamna khang hairaba shanti leiba misak ama oirami. Brahmin Mari adusu makhoigi gurubu yamna nolokna chalami. Numit khudingi makhoigi guru devana takpi tambiriba khudimak yamna munna tarami. Guru devana hairai. Aigi nungsiraba angangsa nakoi matik chana mahei heire toigumasung nakoi mahei adu mafum ama hektada maram chadana sijinnaroidabani nakoina nakoigi haija singjariba mayam madu cheksinna hai singna matam khangna sijinnagadabani ko. Som, Bes amasung Jiban makhoi ahumdi aduki matik yamna mahai masing hairammi. Besti kanagumbagi asokpa amabu makhut phawbana sukteng thengdana phahanba ngamlammi. Somna kairab chapu amabu hanagi phibamda amuk hanna kaihandana thamba ngamlammi. Jibanna kangduna kelaklaba una amabu hanagumna hingkat handuna tagat tekna palhanba ngamlammi. Tohigamasung Buddhadi makhoi mayamdudagi khara sonba mahiroi oibana karisu ngamlamde. Aduna mahakti karisu tauba ngamlamde. Aduna mahakki marup ahum aduna Buddhada karemnaduna ayamba matamda noknabirami. Adumakpu Buddhadi yamna kanna ngamnaba honajari. Buddhana mahakki mahai adu sijinanaba asumna laknai. Amukta samjaluni chapu nangbu samjalomi samjalose samjaloba. Buddhagi matau aduda mamanabasing aduna yamna nokningladuna Buddhada karemnaraga hairai. Buddhadi anauba mahei ama heirehe mahakti akaiba chapudabu wari saba ngamine. Hoi, chumme toigumasung kairaba chapu asidi samjinnabagi mahaidudi haitra malene. Nate aina khallise onare. Chapuna haitabane ai khang. Buddhadi yamna haikraboni chapu jinane samjanba ngamdaba. Mamanaba amanamu asumna mateng pangsilaktuna karemnaba adu yauksilai. Kaya da haitriba chapu nose. Toigamasung Buddhadi makhoigi mayokta kaisumta hairamde. Buddhana makhoigi guruda asumna hangi. Guruji, common sense haibagi artha sibu karino. Gurujina amuk khumai. Yamna laikraba wanida aikoina thabak ama tawdringai matamda hana phajana khanthaba adubunine common sense hairibase gyan tarabra. Yamna nungaijari Guruji. Nongmadi Som, Bes amasung Jibanna khungang amada koithokbusi haina warepnarammi. Makhoi machel asumna wari sanai. aikoina leiriba khungang asidi onthokna pikreda atopa khungangda uthokluradi kayada nungaigadabano. Karigumba aikoina mafam masida punchi chuppa asum leisillabadi aikoina anauba mahai karisu haiba ngamlaroi. Aduna aikoigi mahai haigatnabagidamakta koina chatpa tai. Nangna hairido aishu yaningi. Aikoina tauba ngamba mahai singdi aikoi loina haire. Aduna atopa mafam kharadasu chatpa mathau tai. Mamanaba amanamu mateng pangsalakpa oina hairai. Buddhadi kamai tauba aikoina mahakpusu haibigadra. Oh, mahakti karimta kanadaba karisu haitaba minine. Kamdau ma pugadoribano.
ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯕꯅꯤ ꯈꯨꯔꯧ ꯊꯥꯡꯅꯕꯅꯤ ꯃꯥ ꯊꯝꯃꯝꯂꯁꯤꯗ ꯅꯠꯇꯦ ꯕꯦꯁ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤꯗꯤ ꯍꯦꯟꯅ ꯀꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯥꯎꯍꯟꯒꯗꯕꯅꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯤꯡꯌꯣꯝ ꯁꯤꯟꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯈꯣꯏꯒꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯒꯨꯔꯨꯗꯦꯕ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ ꯁꯣꯏꯗ ꯉꯥꯝꯗꯕ ꯄꯤꯅꯕꯤꯌꯨꯀꯣ ꯃꯈꯣꯏꯒꯤ ꯒꯨꯔꯨꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯥ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯁꯤꯡꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯐꯖꯅ ꯈꯟꯊꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯖꯒꯅꯤ ꯒꯨꯔꯨꯖꯤ ꯑꯁꯨꯝꯅ ꯕ꯭ꯔꯥꯍꯃꯟ ꯃꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯨꯔꯨꯗ ꯃꯈꯨꯠ ꯍꯥꯏꯔꯗꯨꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯁꯝꯊꯈꯤꯔꯝꯃꯤ ꯀꯨꯏꯅ ꯑꯁꯨꯝ ꯆꯠꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯤꯡꯗꯣ ꯃꯐꯝꯁꯤꯗ ꯆꯥꯊꯣꯛꯂꯁꯤꯗꯅ ꯑꯁꯤꯡꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯠꯄ ꯉꯝꯅꯕ ꯑꯦꯅꯔꯖꯤ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡ ꯑꯃꯃꯝꯗ ꯐꯝꯊꯔꯝꯃꯤ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯨꯙꯅ ꯂꯩꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯇꯥꯕ ꯎꯔꯛꯈꯤ ꯕꯨꯙꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯕꯨꯙꯗ ꯍꯥꯏꯔꯛꯏ ꯑꯣ ꯕꯨꯙ ꯃꯁꯤꯒꯤ ꯁꯔꯨ ꯃꯇꯦꯛ ꯈꯔꯁꯤ ꯎꯕꯗ ꯅꯍꯥꯛ ꯀꯤꯔꯕꯔꯥ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯃꯁꯤꯒꯤ ꯁꯔꯨꯁꯤꯕꯨ ꯀꯔꯝꯕ ꯁꯥꯒꯤ ꯁꯔꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩ ꯍꯥꯏꯕꯤꯒꯦꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯆꯨꯝꯂꯕꯅꯤ ꯑꯁꯤꯒꯤ ꯁꯔꯨꯁꯦ ꯅꯣꯡꯁꯥ ꯑꯃꯒꯤ ꯁꯔꯨꯅꯤ ꯃꯍꯥꯛ ꯆꯥꯅ ꯊꯛꯅꯕ ꯐꯪꯗꯕꯗꯒꯤ ꯁꯤꯕ ꯍꯥꯏꯕꯗꯨꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯂꯕꯅꯤ ꯕꯨꯙꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯅꯣꯡꯁꯥ ꯍꯥꯏꯕ ꯏꯁ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯕꯨꯙꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯥꯅꯤ ꯀꯤꯒꯅꯨꯅꯦ ꯕꯨꯙ ꯅꯪꯕꯣ ꯃꯁꯤꯒꯤ ꯁꯔꯨꯁꯤꯒꯤ ꯇꯥꯔꯤꯕ ꯃꯑꯣꯡꯁꯤꯗ ꯌꯦꯡꯂꯨꯔꯒꯗꯤ ꯅꯣꯡꯁꯥꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ ꯃꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯣꯡꯁꯥꯒꯤ ꯁꯔꯨꯅꯤ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯁꯤꯒꯤ ꯁꯔꯨꯁꯤꯗ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯎꯠꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯆꯥꯡꯌꯦꯡ ꯇꯧꯕꯁꯤꯁꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯁꯔꯨꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯅꯣꯡꯁꯥ ꯑꯃꯒꯤ ꯐꯤꯕꯝꯗ ꯑꯩꯒꯤ ꯍꯩꯖꯕ ꯃꯍꯩꯁꯤꯡꯗꯣ ꯇꯧꯗꯨꯅ ꯁꯝꯖꯜꯂꯒꯦꯀꯣ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯕꯨꯙꯅ ꯀꯤꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯁꯔꯨ ꯑꯁꯤ ꯁꯝꯖꯟꯒꯗꯧꯔꯤꯕ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯁꯣꯝꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯕꯨ ꯁꯣꯟꯈꯤꯔꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯔꯨ ꯃꯇꯦꯛꯁꯤꯡ ꯑꯗꯨꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯅꯣꯡꯁꯥ ꯑꯃꯒꯤ ꯁꯔꯨꯒꯨꯝ ꯁꯝꯖꯤꯟꯅꯈ꯭ꯔꯦ ꯑꯇꯣꯞꯄ ꯕ꯭ꯔꯥꯍꯃꯤꯟ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯁꯣꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯉꯛꯄ ꯃꯍꯩ ꯑꯁꯦ ꯅꯈꯣꯏꯁꯨ ꯎꯔꯦꯗꯅ ꯅꯈꯣꯏꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯑꯩꯅ ꯉꯝꯕ ꯑꯁꯤꯒꯨꯝ ꯅꯈꯣꯏꯁꯨ ꯉꯝꯖꯒꯗ꯭ꯔꯣ ꯕꯦꯁꯅ ꯄꯣꯡꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪꯒꯤ ꯃꯍꯩ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯈꯜꯂꯤꯕꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯣꯡꯁꯥ ꯑꯁꯤꯒꯤ ꯁꯥꯗꯣꯡꯁꯤꯡ ꯍꯥꯞꯆꯤꯟꯕ ꯇꯥꯔꯦꯗꯅ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯎꯟꯁꯥ ꯃꯇꯨ ꯈꯨꯖꯤꯟ ꯃꯌꯥ ꯑꯁꯤꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗ ꯍꯥꯞꯆꯤꯟꯒꯦ ꯌꯦꯡꯉꯨ ꯕꯨꯙꯅ ꯉꯛꯅ ꯀꯤꯅ ꯍꯥꯏꯖꯩ ꯈꯨꯖꯤꯟ ꯃꯌꯥ ꯅꯠꯇꯦ ꯕꯦꯁ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯣꯡꯁꯥ ꯑꯁꯤꯅ
ꯑꯩꯈꯣꯏꯕꯨ ꯈꯣꯠꯇꯨꯅ ꯆꯥꯗꯨꯅ ꯁꯤꯕ ꯇꯥꯔꯦꯃꯤ ꯅꯪꯕꯣ ꯀꯤꯒꯅꯨ ꯕꯨꯙ ꯅꯣꯡꯁꯥꯁꯦ ꯀꯔꯤꯁꯨ ꯍꯤꯡꯀꯠꯂꯣꯏ ꯅꯪ ꯀꯩꯁꯨꯝꯇ ꯀꯤꯒꯅꯨꯀꯣ ꯕꯨꯙꯅꯗꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯥꯝꯅ ꯌꯥꯖꯔꯝꯗꯦ ꯑꯗꯨꯃꯛꯄꯨ ꯕꯦꯁ ꯑꯗꯨꯗꯤ ꯕꯨꯙꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯁꯨ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ ꯕꯦꯁꯁꯨ ꯁꯣꯡꯒꯨꯝꯅ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯕꯨ ꯁꯣꯜꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯔꯨ ꯑꯗꯨ ꯃꯃꯤꯠ ꯎꯟꯁꯥ ꯃꯇꯨ ꯈꯨꯖꯤꯟ ꯄꯨꯝꯅꯃꯛ ꯄꯥꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯕ ꯅꯨꯡꯁꯥ ꯑꯃꯒꯨꯝ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯔꯦ ꯃꯗꯨꯗ ꯕꯦꯁꯅ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯌꯦꯡꯉꯨ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯅꯣꯡꯁꯥꯅꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅ ꯎꯔꯦꯗꯅ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯁꯦ ꯃꯗꯨꯗ ꯕꯨꯙꯅ ꯀꯤꯅ ꯈꯨꯝꯂꯛꯏ ꯀꯌꯥꯗ ꯀꯤꯈ꯭ꯔꯕꯅꯣ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯅꯦ ꯃꯗꯨꯗ ꯕꯦꯁꯅ ꯕꯨꯙꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯑꯗꯣ ꯎꯠꯄꯅꯤ ꯑꯩꯒꯤ ꯍꯩꯁꯤꯡꯕ ꯃꯍꯩ ꯑꯁꯤꯅ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛꯄꯨ ꯍꯥꯟꯅꯒꯨꯝꯅ ꯄꯨꯔꯛꯄ ꯉꯝꯃꯤ ꯅꯣꯡꯁꯥꯁꯦ ꯃꯍꯥꯛꯀꯤ ꯎꯟꯁꯥ ꯑꯃꯁꯨꯡ ꯃꯁꯥ ꯑꯁꯤ ꯃꯥꯡꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯍꯜꯂꯦꯗꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯩꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯅꯠꯇꯕ꯭ꯔꯕ ꯖꯤꯕꯟꯅ ꯄꯣꯡꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯍꯜꯂꯍꯟꯕ ꯉꯝꯂꯦ ꯑꯁꯤꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯀꯔꯝꯕ ꯃꯍꯩ ꯍꯩ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯤ ꯃꯁꯤꯒꯤ ꯑꯁꯤꯕ ꯅꯨꯡꯁꯥ ꯑꯁꯦ ꯑꯩꯅ ꯍꯤꯡꯀꯠꯍꯟꯒꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯍꯩꯕ ꯃꯍꯩ ꯑꯁꯤꯁꯨ ꯅꯈꯣꯏ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨꯀꯣ ꯕꯨꯙꯅ ꯀꯤꯅ ꯌꯥꯅꯤꯡꯗꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯁꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯤꯡꯍꯟꯒꯗꯧꯔꯤꯕ ꯑꯣ ꯂꯣꯏꯔꯦꯗꯅ ꯖꯤꯕꯟꯅ ꯕꯨꯙꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯕꯨꯙ ꯅꯪꯅ ꯑꯩꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯁꯤꯡꯕ ꯍꯦꯟꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯜꯂꯨ ꯕꯦꯁꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯍꯩ ꯈꯛꯇꯨꯅꯗꯤ ꯃꯍꯥꯛꯅ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯂꯔꯣꯏ ꯖꯤꯕꯟ ꯑꯗꯨꯅ ꯅꯪꯒꯤ ꯍꯩꯖꯕꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯇꯧꯔꯣ ꯃꯌꯥꯝꯁꯤꯗ ꯎꯠꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯀꯅꯥꯅ ꯍꯦꯟꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄ ꯉꯝꯂꯅꯤꯗꯅ ꯕꯨꯙꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯅꯥꯅ ꯍꯦꯟꯅ ꯍꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯤ ꯑꯗꯨꯅ ꯖꯤꯕꯟ ꯅꯪ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯖꯤꯕꯟ ꯆꯥꯟꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯖꯤꯕꯟꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯍꯩꯖꯕ ꯑꯁꯤꯕꯨ ꯎꯠꯄꯗ ꯄꯥꯝꯗ꯭ꯔꯤꯕꯔꯥ ꯅꯍꯥꯛ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯑꯐꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯃꯃꯥꯡꯊꯛꯇ ꯕꯦꯁꯅ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯂꯝꯒꯗꯕꯅꯤ ꯅꯪꯁꯤꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏꯕ ꯃꯤꯅꯤꯍꯦ ꯕꯨꯙ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯅ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯒꯨꯔꯨꯖꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕꯔꯥ ꯅꯪꯒꯨꯝꯕ ꯅꯍꯩ ꯀꯔꯤꯃꯠꯇ ꯍꯩꯇꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯥꯖꯕ ꯂꯩꯔꯣꯏ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯈꯤ